ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤꯗꯨ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨꯗ ꯐꯝꯂꯗꯨꯅ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯅ ꯉꯟꯅꯗꯤ ꯍꯧꯒꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯃꯃꯧꯗ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯈꯔꯁꯨ ꯉꯟꯅ ꯍꯧꯒꯠꯄ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ, ꯊꯦꯡꯃꯟꯈ꯭ꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯃꯩꯔꯥ ꯀꯠꯅꯕ ꯍꯧꯅꯒꯦꯅꯦ ꯅꯣꯏꯕꯣ? ꯊꯣꯏꯕꯤꯗꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯗ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯦꯂꯩꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ, ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯈꯔꯁꯨ ꯇꯥꯅꯕ ꯍꯣꯠꯅꯧ ꯀꯣ, ꯃꯗꯨꯅꯗꯤ ꯇꯨꯡ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯤ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯄꯥꯟꯅ ꯊꯣꯔꯛꯂꯤ꯫ ꯍꯩ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤꯃꯨꯛ ꯇꯧꯅꯔꯕꯒꯦ? ꯊꯣꯏꯕꯤꯅꯒ ꯈꯨꯝꯕ ꯅꯪꯕ ꯅꯠꯇꯦ, ꯊꯔꯣꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯍꯣꯅꯦ, ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯂꯨꯅ ꯍꯥꯏꯔꯝꯂꯤꯕ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯕꯅꯣ? ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯇꯩꯒꯤ ꯃꯩꯔꯥ ꯃꯅꯝꯕꯨ ꯂꯥꯛꯂꯕ꯭ꯔꯣ? ꯍꯣ, ꯃꯤꯆꯪ ꯑꯗꯨꯛ ꯌꯥꯝ ꯆꯪꯕꯤꯔꯤꯕꯗꯨꯕꯨ ꯅꯃꯧꯁꯤꯅ ꯀꯔꯤ ꯑꯍꯦꯟꯕ ꯄꯤꯖꯔꯒꯦ? ꯍꯩ, ꯅꯪ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯀꯣ, ꯋꯥ ꯉꯥꯡꯕꯗꯅꯦ ꯊꯛꯈꯥ ꯈꯔꯗꯤ ꯌꯦꯡꯕ ꯐꯕꯅꯤ꯫ ꯇꯥꯏꯅꯔꯣ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯣ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯩ ꯃꯃꯥ, ꯅꯪꯒꯤ ꯅꯃꯧꯁꯦ ꯑꯅꯤꯅꯤ, ꯑꯍꯜꯁꯤ ꯈꯛꯇꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ ꯂꯣꯏꯅ ꯈꯪꯖꯩ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯌꯨꯗꯅ, ꯍꯥ? ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯣ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯦꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯨꯛ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯃꯃꯥ, ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯣ꯫ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯨꯝꯅꯦ ꯄꯨꯟꯁꯤ ꯈꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯆꯥ ꯅꯃꯧ ꯂꯣꯏꯅꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯏ, ꯃꯈꯣꯏ ꯃꯄꯥꯒꯤꯁꯤꯗꯤ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯍꯦꯛꯇ ꯐꯠꯇꯕꯤ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒꯤ ꯑꯔꯊꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯗꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯃꯥꯅꯦ, ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯈꯜ ꯇꯥꯗꯕꯤꯅꯦ, ꯋꯥꯈꯜ ꯇꯥꯗꯕꯤ꯫ ꯍꯣ, ꯑꯩꯈꯣꯏꯗꯤ ꯄꯨꯛ ꯐꯠꯇꯕꯤꯅꯦ, ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ꯫ ꯍꯩ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗ ꯋꯥꯍꯩꯗꯣ ꯃꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯁꯤꯗ ꯃꯈꯣꯏ ꯃꯄꯥꯅ ꯃꯔꯩ ꯍꯦꯛꯇ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯆꯠ ꯑꯣꯏꯒꯗꯕꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯅꯧꯅ ꯂꯥꯛꯏ ꯍꯥꯏꯗꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯁꯤ ꯑꯁꯤꯒꯤꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯤ ꯄꯥꯡꯕꯤꯕ ꯌꯥꯏꯗꯅ ꯃꯥꯁꯨ꯫ ꯀꯔꯤꯒꯤ ꯊꯕꯛꯅꯣ? ꯑꯩꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯊꯕꯛꯀ ꯐꯖꯅ ꯍꯩꯖꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯗꯨꯅꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯅꯦꯒꯦ? ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯕꯗꯤ ꯏꯃꯧ ꯑꯍꯜ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯪ ꯋꯥ ꯉꯥꯡꯂꯅꯨ ꯃꯃꯥ ꯀꯣ, ꯋꯥ ꯉꯥꯡꯂꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤ, ꯃꯁꯤꯡꯁꯨ ꯊꯥꯔꯣꯏꯗꯕ ꯊꯕꯛ ꯈꯔꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯑꯍꯜꯅꯤ, ꯈꯔ ꯇꯧ ꯇꯥꯔꯦꯗꯅ꯫ ꯃꯥꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥ, ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯂꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯂꯥꯛꯂꯕꯗꯤꯅꯦ ꯑꯩ ꯏꯀꯥꯏ꯫ ꯑꯆꯥꯟꯕꯤ ꯅꯃꯧꯗꯣ ꯃꯗꯨ ꯑꯃꯨꯛ ꯇꯧꯗꯣꯛꯂꯨꯁꯨ꯫ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯁꯣꯛꯅꯕꯅꯤ, ꯅꯥꯅꯕꯅꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯅꯣ, ꯀꯩꯗꯧꯋꯦꯒꯦ? ꯃꯅꯦꯝ ꯑꯩꯅ ꯌꯥꯔꯤꯕꯣ? ꯃꯅꯦꯝ ꯃꯀꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯃꯥ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜꯗ ꯀꯥꯈ꯭ꯔꯦ꯫ ꯃꯄꯥꯗꯨ ꯌꯥꯝ ꯆꯥꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯁꯅꯥꯗꯨ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯀꯨ ꯑꯣꯏꯔꯤꯕ ꯇꯣꯝꯆꯧꯗꯨ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯐꯥꯎꯖꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛꯇꯤ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ, ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯠꯇꯁꯨ ꯄꯤꯔꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯁꯨ ꯃꯔꯧ ꯂꯩꯅ ꯋꯥꯉꯥꯡ ꯀꯨꯁꯤ ꯀꯣꯠꯇꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯌꯦꯀꯥꯏꯔꯛꯂꯦꯗꯅ꯫ ꯂꯩꯁꯅꯥꯗꯨ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯄ ꯅꯠꯇꯦ꯫ ꯍꯣꯏ ꯕꯥꯖꯤ, ꯍꯧꯒꯠꯆꯔꯦ꯫ ꯏꯆꯦ, ꯈꯔ ꯈꯖꯤꯛ ꯉꯜꯂꯤ ꯃꯥꯜꯂꯤꯅꯦ, ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯂꯨꯈꯣꯗꯅ, ꯍꯥ?
ꯌꯥꯔꯅꯤꯗ ꯕꯥꯖꯤ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯁꯤꯟꯕꯁꯨ ꯍꯩꯅꯗꯤꯌꯦ ꯑꯩ ꯁꯨꯝ ꯍꯧꯒꯠꯂꯒꯦ ꯕꯥꯖꯤꯅ ꯌꯥꯝ ꯇꯨꯝꯍꯟꯅꯤꯡꯂꯒꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯕ ꯍꯥꯏꯗꯨꯅꯤ ꯕꯥꯖꯤ ꯑꯣ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗꯀꯣ ꯀꯌꯥꯗ ꯍꯦꯛ ꯅꯨꯡꯁꯤꯔꯕꯅꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯏꯆꯦꯅ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯈꯤꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯁꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤ ꯏꯃꯨꯡ ꯑꯃ ꯐꯕ ꯍꯥꯏꯕꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧꯗꯣ ꯃꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤ ꯃꯧ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯕꯨꯁꯨ ꯃꯥꯡꯕꯅꯤ ꯕꯥꯖꯤ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯃꯧ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯃꯈꯣꯏꯅ ꯏꯟꯁꯤꯜꯂꯛꯄ ꯋꯥꯍꯩꯗꯣ ꯃꯗꯨ ꯅꯥꯗ ꯍꯥꯞꯂꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯒꯦ ꯈꯛ ꯈꯜꯂꯣꯏꯗꯕꯅꯤ ꯕꯥꯖꯤ ꯕꯥꯖꯤꯒꯤꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨꯕ ꯅꯨꯄꯤ ꯅꯈꯣꯏꯗꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯐꯪꯖꯔꯒ ꯅꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯕꯥꯖꯤ ꯀꯣꯏꯊꯣꯛꯂꯒ ꯂꯩꯕꯤꯔꯅꯨ ꯕꯥꯖꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯅꯪꯁꯨ ꯃꯧꯅꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯐꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤꯁꯨ ꯊꯧꯒꯥꯏ ꯌꯥꯝꯅ ꯆꯥꯎꯔꯤꯕꯅꯤ ꯅꯆꯦꯒꯤ ꯃꯇꯧ ꯈꯔꯁꯨ ꯇꯝꯁꯤꯟꯅꯕ ꯍꯣꯠꯅꯧꯅꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯁꯅꯥꯗꯨ ꯈꯧꯇꯛ ꯆꯥꯕ ꯍꯧꯔꯛꯂꯦ ꯃꯥ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯃꯆꯤꯟ ꯄꯝꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯦꯂꯩꯁꯨ ꯌꯥꯝ ꯊꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯕꯦꯝꯃ ꯅꯄꯥꯁꯤ ꯉꯥꯎꯔꯕꯅꯤ ꯅꯄꯥꯒꯤ ꯋꯥꯗ ꯆꯠꯄ ꯌꯥꯗꯦꯀꯣ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯨꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯨ ꯃꯃꯥ ꯅꯪꯅ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯃꯤꯊꯤꯟꯒꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯃꯥꯅ ꯍꯣ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛ ꯍꯥꯏꯕꯤꯔꯣ ꯇꯥꯕꯤꯒꯗꯕ ꯑꯩꯅ ꯁꯨꯛꯇꯥ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯍꯩ ꯃꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯑꯩ ꯏꯃꯧꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯈꯥꯃꯨꯛ ꯇꯥꯕꯤꯔꯅꯨ ꯌꯥꯔꯦ ꯃꯃꯥ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯣꯝꯆꯧꯗꯣ ꯈꯔ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯦꯂꯩꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯆꯧꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯪ ꯃꯇꯨꯡ ꯏꯟꯒꯦ ꯈꯟꯒꯅꯨ ꯅꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯄꯨꯅꯕ ꯑꯃꯅꯅꯦ ꯄꯨꯗꯨꯅ ꯆꯠꯂꯕꯅꯤ ꯕꯥꯖꯤ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯐꯖꯅ ꯁꯨꯗꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯠꯇꯁꯨ ꯇꯧꯕ ꯍꯩꯇꯦ ꯑꯗ ꯏꯆꯦꯅꯁꯨ ꯁꯨꯝ ꯃꯥꯅ ꯇꯧꯔꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯅꯦ ꯕꯥꯖꯤ ꯍꯩꯇꯕ ꯊꯕꯛ ꯍꯥꯏꯕꯗꯨꯗꯤ ꯇꯝꯂꯒ ꯍꯩꯒꯗꯕꯅꯤ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯕ ꯂꯩꯕꯒꯦ ꯅꯆꯦꯗꯒꯤ ꯈꯔ ꯈꯔ ꯇꯝꯁꯤꯟꯅꯕ ꯍꯣꯠꯅꯧ ꯕꯥꯖꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯆꯦ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯊꯣꯏꯅ ꯈꯟꯗꯦꯗ ꯕꯥꯖꯤ ꯏꯆꯦꯅ ꯁꯨꯝ ꯇꯧꯖꯁꯅꯨꯗ ꯍꯩ ꯅꯆꯦ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯕꯥꯖꯤ ꯏꯆꯦ ꯂꯩꯇ꯭ꯔꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕꯤꯕ ꯌꯥꯏꯗ ꯏꯃꯥ ꯂꯩꯔꯤꯌꯦ ꯕꯥꯖꯤ ꯑꯣ ꯂꯩꯅꯥ ꯑꯁꯤꯗꯤ ꯂꯨꯔꯦꯗꯅ ꯁꯦꯝꯗꯣꯛꯄ ꯈꯔ ꯋꯥꯗꯧꯔꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯕꯥꯖꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯈ꯭ꯔꯣ ꯐꯅꯤ ꯕꯥꯖꯤ ꯏꯃꯥ ꯕꯥꯖꯤꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯕꯥꯖꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯕꯥꯖꯤ ꯂꯣꯏꯖꯔꯦ ꯕꯥꯖꯤꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯆꯥꯛ ꯊꯣꯡꯂꯁꯤꯔ ꯈꯜꯂꯤꯕ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯊꯣꯡꯉꯨꯗꯅ ꯌꯥꯅꯤꯗ ꯕꯥꯖꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯊꯣꯛꯂꯒ ꯍꯣꯔꯦꯟ ꯐꯖꯅ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯕꯥꯖꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯗ ꯏꯃꯧꯁꯤꯗꯤ ꯍꯣꯏ ꯕꯥꯖꯤ ꯑꯁꯝꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯋꯥꯠꯂꯤ ꯃꯔꯩ ꯇꯨꯔꯩ ꯇꯧꯔꯕꯁꯨ ꯅꯪꯅ ꯈꯔ ꯍꯜꯂꯨꯀꯣ ꯍꯣꯏ ꯕꯥꯖꯤ ꯃꯔꯩ ꯇꯨꯔꯩꯁꯨ ꯑꯝꯇ ꯇꯧꯗꯦꯗ ꯈꯪꯉꯤ ꯈꯪꯉꯤ ꯃꯔꯩ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯏꯄꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯅꯃꯥꯁꯤꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯅꯪ ꯊꯣꯏꯅ ꯈꯟꯖꯤꯟꯕ ꯌꯥꯗꯦꯀꯣ ꯑꯉꯥꯎꯕꯤꯒꯤ ꯆꯨꯔꯜꯅꯤ ꯍꯥꯏꯗꯅ ꯈꯟꯒꯗꯕꯅꯤ ꯊꯣꯏꯕꯤꯗꯨ ꯋꯥ ꯉꯥꯡꯗꯦ
ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯅ ꯃꯀꯨ ꯏꯕꯨꯡꯉꯣꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯃꯧꯒꯤ ꯑꯥꯔꯊ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯕꯁꯤ ꯇꯣꯝꯆꯧ ꯃꯥꯅꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯏꯕꯨꯡꯉꯣꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ? ꯉꯁꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ, ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯕꯥꯖꯤ꯫ ꯅꯨꯃꯤꯠ ꯊꯥ ꯁꯨꯔꯛꯂꯕꯗꯤ ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯔꯅꯤ꯫ ꯍꯣꯏ ꯕꯥꯖꯤ, ꯉꯁꯤꯗꯤ ꯊꯥꯖꯗ꯭ꯔꯦ, ꯍꯌꯦꯡꯗꯤ ꯁꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯧꯔꯣ, ꯏꯄꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯕꯥꯖꯤ꯫ ꯇꯣꯝꯆꯧꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ, ꯊꯣꯏꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯔꯩꯕ ꯏꯟꯁꯥꯡ ꯑꯃ ꯁꯦꯝꯗꯨꯅ ꯊꯣꯏꯕꯤꯗꯨ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ, ꯃꯅꯥꯎ ꯏꯕꯦꯝꯃ ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗꯨ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯗ꯭ꯔꯤꯌꯦ, ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯩꯁꯅꯥꯗꯨ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯏ, ꯑꯗꯨꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯎꯕꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦꯗ ꯏꯆꯦ꯫ ꯑꯣ, ꯁꯤꯗ ꯆꯪꯂꯛꯄꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯦ ꯅꯪꯕꯣ? ꯀꯩꯅꯣ ꯏꯆꯦ, ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯥꯛꯈꯨꯝꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯕꯣ? ꯅꯠꯇꯤꯌꯦ, ꯏꯅꯥꯎ ꯅꯪꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯤ, ꯌꯥꯔꯦ ꯏꯆꯦ, ꯏꯆꯦꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯏꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯒꯦ? ꯏꯆꯦꯅ ꯕꯥꯖꯤ ꯁꯨꯝꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯤꯕ ꯇꯥꯠ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯏꯅꯥꯎ, ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨꯕ꯫ ꯏꯆꯦꯅ ꯕꯥꯖꯤꯕꯨ ꯁꯨꯝꯈ꯭ꯔꯕꯅꯤꯅ ꯕꯥꯖꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯏꯆꯦꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯅꯕꯨꯛ ꯌꯥꯝ ꯁꯦꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯅꯥꯎ, ꯏꯆꯦꯗꯤ ꯃꯄꯥꯟ ꯁꯥꯠꯇꯕꯤꯅꯤ꯫ ꯏꯆꯦꯒꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ꯫ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯏꯆꯦꯒ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯑꯩꯒ ꯕꯥꯖꯤꯅ ꯆꯥꯡꯗꯝꯅꯔꯤꯕꯁꯤꯁꯨ ꯏꯆꯦꯅ ꯑꯣꯏꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯅꯥꯎ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ꯫ ꯃꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯏꯆꯦ, ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯡꯊꯕ ꯄꯤꯔꯥꯡꯗꯤ ꯃꯃꯜ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯏꯅꯥꯎ, ꯃꯃꯥ ꯑꯣꯏꯅꯤꯡꯗꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯏꯁꯥꯅ ꯇꯧꯖꯕꯅ ꯏꯁꯥꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯦꯅ ꯇꯧꯖꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯅꯀꯣꯛꯇ ꯕ꯭ꯔꯖ ꯑꯣꯏꯅ ꯇꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯍꯥꯏꯕꯒꯦ? ꯋꯥꯍꯩꯗꯣ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯦ? ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯏꯆꯦꯒꯤ ꯅꯇꯧꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯗꯨꯛ ꯂꯥꯏꯅ ꯍꯥꯏꯗꯣꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯆꯩꯅꯥ ꯐꯪꯍꯜꯂꯤꯕꯅꯣ? ꯏꯆꯦꯒꯤ ꯅꯤꯡꯊꯅꯛꯊꯕ ꯅꯇꯧꯅ ꯅꯨꯄꯥ ꯅꯍꯥꯁꯨ ꯃꯗꯨꯒꯨꯝ ꯑꯩꯉꯣꯟꯗꯗ ꯌꯥꯔꯣꯏꯌꯦ ꯏꯆꯦ꯫ ꯏꯅꯥꯎ, ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯈꯔ ꯀꯟꯃꯜꯂꯤ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯑꯗꯨꯒ ꯑꯃꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯕ ꯇꯧꯁꯤ꯫ ꯄꯨꯟꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯖꯒꯦ, ꯏꯆꯦꯁꯨ ꯏꯇꯩꯗ ꯋꯥꯔꯤ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯊꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯖꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯣ ꯍꯥꯏꯗꯅ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯄꯥꯝꯗ ꯁꯤꯍꯩꯗꯦ ꯍꯥꯏꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯁꯥꯗ ꯂꯩꯔꯤꯕ ꯄꯥꯞ ꯇꯔꯦꯠꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯖꯗꯨꯅ ꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯆꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯅꯤꯡꯗꯕ ꯅꯨꯄꯤꯕꯨ ꯂꯩꯕ꯭ꯔꯥ? ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯖꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯤꯗꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯒ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯀꯞꯂꯝꯒꯅꯤ, ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯕ꯭ꯔꯥ? ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯃꯥ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯍꯤꯡꯂꯤꯕꯤ ꯊꯣꯏꯕꯤꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯄꯦꯟꯖꯗꯕꯒꯤ ꯄꯤꯔꯥꯡ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯒꯤ ꯆꯤꯟꯊꯔꯛꯂꯤ꯫ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ, ꯋꯥꯀꯠꯐꯝꯁꯨ ꯂꯩꯇ, ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯕꯅꯤ, ꯃꯁꯥꯅ ꯃꯁꯥꯗ ꯄꯦꯟꯗꯕ ꯐꯥꯎꯖꯕꯅꯤ꯫ ꯃꯄꯤꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯕ ꯃꯈꯩ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯊꯣꯛꯍꯟꯗ ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯋꯥꯅ ꯀꯞꯆꯔꯤ꯫ ꯅꯨꯡꯁꯥ ꯃꯥꯅ ꯈꯔ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯤꯕ ꯐꯤ ꯈꯔꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯅ ꯊꯣꯏꯕꯤꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯊꯣꯏꯕꯤꯗꯨ ꯐꯤꯗꯨꯕꯨ ꯂꯧꯁꯤꯟꯕ ꯍꯧꯔꯤ꯫ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯕꯦꯝꯃ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯂꯥꯛꯑꯣ, ꯅꯪꯕꯨ ꯅꯍꯥꯟꯒꯤ ꯎꯍꯩꯗꯣ ꯆꯥꯅꯤꯡꯗ꯭ꯔꯣ? ꯆꯥꯅꯤꯡꯉꯤ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ, ꯎꯍꯩ ꯑꯍꯥꯎꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫
angang aduga loinana thoibidu imungda sangkhri mataudu uraga Laisnadu usitabagi minok ama noktuna mangol aduda phamhauri karibu tawrabano khangde mane mi bema meleisu sau sau launa he thongaladumdagi sangsilai Laisnadu ingangakna manemda munna yengduna kidawragi ma meleidu iping pingna mangol aduda ngek phamthaduna ho mapan satabi maga leiminarabanina ne ikaiba khradi nangba taridana lekai namu kay haidawragi ma mangang sampay dun inko ama muk yengo sinidana mabu kadai da leikige imungda sangkibani bima pusilaga is migi masasya magi masadaw mangai ne masadi yawdrabalina migi masasida minungsi mu utra leiramlani basi aduni ma wai bizane haidana pusinkibani is migi masasi su moithem taruga phana bu khotnaridana kaya tangamlimni yengune Tanja masana pusingkiba angang aduga loinana thoibisu amuk thorakle melei amadi bangong sana zabidu amata oiba mit yengda thoibida mamit khani yenglakle thoibidu itap tapna angang aduda onsinsai bema lause indom sapambike angang adubu pamkhatuna thoibidu mangol adudagi kumthai khongpham saudaba maramna khudi masa mathidun tusili angang masa aduga loinana thoibidu sumang adu tusili Haugat pibagi mahutta meleidu hendum isau langsili hey nasa yauni di khangdraga migi masado halaga hairibro thoibidu wa gangde ma chaina khangdu leiri angang masadu su pu haugatuna domcha ai chalage aduga hayeng laki ko wahai do hairam laga angang adu su kana sienkhri mami mana langthoktuna meleidu thoibigi manakta sangsili chati khrai ba su yade nang na so ikai ba khangdri ba sibu kari gino nang sibu karamba lana sarakputu ne he makhwanga du metlaga Laisna manasu asum hairakli aine ise oiramlabadi aidi na hana sasakhrani asu ikai ba khangda sibu kari no ise na haibada otuk lemjadida hangoi ba mu yawi ne aidi makhot khudomi singduna manem tharona su makha tai nang ama leibadagi imungse lekha tarabani kari su kanadraba nang ama leisindana haujikti mimang thokpa haibado oiredana Laisna masu manemdagi taba nate magi thokpa ama adum hekta khumlei ima akhoi gumasini jarugi mi haina hainaribado yumasida kan kathang oiduna dum legadabagi sarukpudi labuk mayada leplabadi usek tanbada sukanani leimaida tudun leiribi thoibidu ma tapna haugatli aduga Laisna da onsili inaw aisi nangi na sini ko nathak thongba mada adum na haiba hongnabro ha hayo kanagi ichia kanagi mathak thongbano nok tum nok singene nang sunupini yuma magi mau haibado koirabani karigi na paladu karibano thoibigi wahaidu taraga meleina oina kumlei he aigi mau sanada nangna dumna haiba natiklo tharoi ahamba nanga aigi mu siga sangdamna ba yabro ima asidi na mausu wakra hainingi is tawza saisi yenguni sia ima sunupini nupi amagi awabada imana saru yabetriba karigino hai nupi yema oiraga nupi gi magul yawdrabi nangi sisakibane hena phaina ikaibadi khangjadraga onkatuna khumba sari ima yungi mawama oina imagi apamado namawna thunganna hotnaridana nangi tawsinaba thabak thorom kharado ai kuina yengningde yum asida kuina sana leige hairabadi isu piyo aigi imitane isu dubu uhalo ima namawu amuktang nungsibiyu kaidawge mapung phaba punsi ama haibado imana amuktang ni oihanbiyu ba melei magi masing kanglaklaba mali meleidu hina saugatuna mamawa tombisde onsili hai kari yengduna leire ha mangasam masi pairaga laktanabti inkhone manemgi yathang matung inna mase thoibigi manakta Laisnadu yam nakna sangsili upai leijadrabi thoibidu khongpham khara lengduna matum khara halli Laisna su mumonoktuna masi thoibigi masadu soknabu honarakle manawgi mataw asida yaningdaba pharoduna manaw Laisnadu bu thoibina oina ingthokre khara khajik ilakpasida masa sonbi Laisnadu leimaida longni hekta haithakre matangdu yam sana thoibi magi mapureibu oiribu saurelsu maphamadu da leplare saurel lakle khanglaba maramna mama meleigi toksinabi daurakle is bema sokpra nangbo ha imobu sokpro ingit irang khangbi Laisna su mata tawduna khumlei ima
ꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯊꯣꯏꯕꯤꯁꯨ ꯑꯀꯤꯕ ꯐꯥꯎꯖꯔꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯔꯝꯅ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯥꯎꯔꯦꯜꯗꯨ ꯂꯦꯞꯂꯔꯦ ꯊꯣꯏꯕꯤꯗꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ ꯆꯥꯎꯔꯦꯜꯗ ꯌꯥꯝ ꯀꯤꯖꯅ ꯌꯦꯡꯂꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯅ ꯊꯣꯏꯕꯤꯁꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯊꯣꯏꯕꯤꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯝꯗꯦ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯥꯎꯔꯦꯜꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ ꯏꯃꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯎꯔꯤꯕꯗꯨꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯖꯔꯨꯕꯗ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯕꯤꯔꯤꯕ ꯑꯁꯤꯅꯤꯅꯦ ꯌꯥꯔꯤꯃ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯃ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯊꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯦꯜꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯤꯂꯩ ꯑꯃꯗꯤ ꯂꯩꯁꯅ ꯃꯁꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯍꯧꯔꯤ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯈꯥꯎꯃꯌꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯇꯞꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯊꯣꯏꯕꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜꯗꯨ ꯃꯣꯡ ꯍꯟꯖꯗꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯗꯨ ꯏꯉꯉꯛꯅ ꯆꯥꯎꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯂꯕ ꯆꯥꯎꯔꯦꯜꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯏ ꯌꯨꯝꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯉꯣꯟꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯕꯤꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯩꯁꯨ ꯈꯟꯗ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯅꯪꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯍꯟꯒꯗꯧꯔꯤ ꯃꯐꯝꯁꯤ ꯂꯩꯕꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯋꯥꯗꯦꯗ ꯀꯔꯤꯒꯤ ꯋꯥꯔꯨꯅꯦ ꯍꯥꯏꯕꯒꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯣꯃꯣꯟꯗꯣꯛꯅ ꯂꯩꯖꯔꯝꯕ ꯅꯍꯥꯛꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯃꯤꯅꯣꯛꯇꯣ ꯃꯃꯤ ꯁꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ ꯃꯈꯣꯏꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯕ ꯃꯥꯜꯂꯤ ꯏꯋꯥ ꯉꯥꯡꯕ ꯍꯥꯏꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯅꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯂꯩꯈꯤꯕꯗ ꯏꯅꯤꯡꯇꯝꯅ ꯍꯤꯡꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯦꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯗꯅ ꯑꯩꯅ ꯆꯤꯡꯖꯥꯎ ꯑꯃꯒꯨꯝ ꯂꯦꯞꯂꯤꯕꯁꯤꯗꯤ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯦ ꯃꯈꯣꯏ ꯇꯁꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯝꯂꯕꯗꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯁꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯩ ꯃꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯃꯗꯨ ꯀꯥꯟꯅꯗꯕ ꯋꯥꯔꯤꯅꯤ ꯃꯁꯤ ꯆꯠꯅꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯨꯕ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯤ ꯄꯤꯔꯥꯡꯗꯅ ꯄꯨꯡꯊꯨꯝ ꯊꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯥꯎꯔꯦꯜꯁꯨ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯃꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯊꯣꯏꯕꯤꯗꯨ ꯈꯨꯝꯗꯦ ꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯖꯗ ꯃꯁꯤꯅ ꯊꯣꯛꯄ ꯋꯥꯍꯩ ꯈꯔ ꯆꯥꯎꯔꯦꯜ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯤ ꯅꯪꯅꯥꯡ ꯅꯨꯄꯥ ꯑꯃꯁꯨ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯃꯣꯏꯒꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯑꯩ ꯃꯤꯒꯤ ꯃꯆꯥꯗꯨ ꯄꯥꯝꯗꯦ ꯑꯩ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯑꯩꯕꯨ ꯃꯃꯥꯃꯨꯛꯇ ꯑꯣꯏꯍꯜꯂꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯍꯟꯕꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯌꯨꯕ ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯂꯤ ꯆꯥꯎꯔꯦꯜꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯒꯅꯤ ꯃꯗꯨꯁꯨ ꯆꯥꯎꯔꯦꯜ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯆꯧꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯁꯤ ꯂꯩꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛꯇꯪꯗꯤ ꯅꯤꯖꯧ ꯕꯥꯕꯥ ꯃꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯒꯗ꯭ꯔꯅꯦ ꯋꯥꯍꯪꯗꯣ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯖꯧ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩꯅꯦ ꯕꯥꯕꯥ ꯕꯥꯕꯗꯤ ꯅꯃꯧ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯍꯩ ꯑꯉꯥꯎꯕꯧ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯍꯥꯏꯒꯦꯅꯦ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯕꯥꯕꯥ
ꯅꯃꯧꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯁꯨ ꯆꯥꯡ ꯇꯥꯍꯜꯂꯦ ꯏꯄꯥꯒꯤ ꯆꯥꯎꯔꯦꯜ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯃꯁꯛꯅꯤ ꯃꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯕꯥꯕꯥ ꯏꯃꯥꯁꯤ ꯀꯩꯗꯧꯉꯩ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯅ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯟꯈꯤꯗꯕꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯟ ꯆꯦꯜꯂꯤ ꯑꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯁꯨ ꯌꯥꯎꯕ ꯎꯏꯅꯦ ꯃꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯃꯧꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯀꯅꯤ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯤꯗꯅ ꯍꯣꯏ ꯕꯥꯕꯥ ꯆꯠꯂꯨ ꯆꯠꯂꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯉꯁꯤꯗꯒꯤ ꯍꯦꯛ ꯇꯧꯔꯒꯅꯦ ꯃꯄꯨꯕꯨ ꯅꯤꯡꯖꯕ ꯍꯧꯔꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯂꯩꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯕꯣꯔ ꯅꯤꯖꯕ ꯍꯧꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯣꯜ ꯀꯌꯥ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯩ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯏꯐꯪ ꯐꯪꯗꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯊꯣꯏꯕꯤꯗꯨ ꯏꯁꯣꯔ ꯃꯥꯕꯨ ꯂꯥꯠꯆꯕ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯕꯤ ꯏꯆꯥ ꯑꯃꯇꯪꯗꯤ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯖ ꯊꯣꯏꯕꯤꯗꯨ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯩ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯄꯨ ꯎꯔꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯍꯥꯛ ꯈꯛꯇꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯕꯥꯖꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯕꯤꯌꯨꯕ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯐꯝꯗ ꯁꯤꯡꯅꯕꯤꯔꯣ ꯃꯃꯥ ꯑꯩꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯊꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯩ ꯑꯍꯤꯡꯅ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯃꯈꯩ ꯃꯩꯁꯥ ꯀꯌꯥꯅ ꯌꯣꯝꯂꯕꯤ ꯊꯣꯏꯕꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯤ ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯖꯩ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯃꯁꯥꯅ ꯃꯍꯩ ꯐꯪꯏ ꯍꯥꯏꯕꯗꯨꯅꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄ ꯃꯔꯝꯅ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥ ꯃꯁꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯤ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤ ꯃꯥꯅꯗꯤ ꯑꯁꯦꯡꯕ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯂꯩꯔꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯂꯩꯁꯅꯥꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯏ ꯃꯁꯦ ꯊꯣꯏꯕꯤꯒꯤ ꯁꯝꯖꯔꯕ ꯃꯇꯧꯗ ꯇꯁꯦꯡꯅ ꯂꯩꯁꯅꯥꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯃꯦꯂꯩ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯅꯥꯄꯜ ꯇꯧꯗꯨ ꯂꯩꯈꯤꯒꯅꯤ ꯊꯣꯏꯕꯤꯒꯤ ꯐꯖꯔꯕ ꯂꯝꯆꯠꯇ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯕꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤꯅ ꯃꯅꯦꯝ ꯃꯦꯂꯩꯕꯨꯗꯤ ꯀꯤꯖꯕ ꯐꯥꯎꯔꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯉꯝꯗꯦ ꯃꯇꯧꯗꯨ ꯎꯔꯒ ꯉꯁꯤꯗꯤ ꯃꯅꯦꯝ ꯃꯦꯂꯩꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯃꯦꯂꯩ ꯃꯥꯒꯤ ꯋꯥꯐꯝꯅꯤ ꯊꯣꯏꯕꯤꯗꯨ ꯏꯪꯉ ꯉꯛꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ ꯁꯣꯏꯗꯤꯌꯦ ꯏꯃꯧꯅ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯗꯦ ꯏꯃꯧꯅ ꯀꯔꯤ ꯁꯣꯏꯒꯅꯤ ꯍꯥꯏꯕꯒꯦ ꯏꯃꯥ ꯏꯃꯧꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯃꯥꯏꯊꯤꯔꯕꯅꯤ ꯀꯧꯔꯛꯑꯣ ꯏꯃꯧꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯔꯛꯎ ꯏꯃꯧ ꯏꯕꯦꯝꯃ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯦꯂꯩ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ 이모 이베마 이마란그래 이마란데네 마넴기 마콩 속나 구름자 토이비도 마루룩 타자이 마모기 꼭탁 아시 난타자 메레이수 마모다 야이파 타우자 비비리 이모기 타모이데 레리바 밤바도 마부 마학나 비나비부 오이사노 이모시디 야이파바도 오이로고 ngasi디 이마나네 이모기 타우자 비르바니 asumna mane makugi thawjal phanglabi thoibidu nungsiraba masapiba ama phangzaduna nungairaba punsi ama haibadu oiba haurakle melai amadi tomsau masugi nungairaba kumhaida makoi anisu momonoksei khuitharaba maithong aduga loinana ahal ani nokli minoktu thoibi magi maphamdadi yamna maru oina khalami ahal ani gi minokpu uzaraga thoibi masu lonna momonoksarabani Mamonokna leplibi thoibi magi napada saurelna zirol tawrakli hausikti nangsu mamonokle ko nangna noklabanina aisu among nokle mipum khuding makimi nokse nangna ohenbani
ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯅꯍꯥꯛꯅꯤ ꯅꯪ ꯈꯛꯇꯅ ꯃꯁꯤꯕꯨ ꯑꯣꯏꯍꯟꯕꯅꯤ ꯌꯨꯝꯂꯩꯃ ꯑꯃꯒꯤ ꯊꯧꯒꯥꯏꯁꯦ ꯀꯌꯥꯗ ꯆꯥꯎꯔꯕꯅꯣ ꯌꯨꯝꯂꯩꯃ ꯑꯃꯒꯤ ꯃꯒꯨꯜꯁꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯈꯪꯂꯛꯏ ꯌꯨꯝꯂꯩꯃ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩꯒꯤ ꯌꯨꯝꯂꯩꯃꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯦꯟꯅꯖꯅꯤꯡꯕꯁꯨ ꯐꯥꯎꯏ ꯏꯪꯖ ꯇꯞꯆꯕꯤ ꯅꯇꯧꯅ ꯀꯌꯥꯗ ꯂꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤꯕꯅꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯉꯛꯄ ꯐꯥꯎꯏ ꯅꯨꯄꯤ ꯅꯍꯥꯛꯀꯤ ꯊꯧꯅꯥꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯅ ꯌꯨꯝꯂꯩꯃ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯏꯟꯊꯥꯛꯇ ꯂꯦꯡꯗꯅ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯂꯩꯃ